ꯁꯤꯡꯒꯥꯄꯨꯔ ꯑꯗꯨꯒꯨꯝꯂꯕ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 35ꯔꯣꯝ ꯆꯠꯂꯒ ꯂꯩꯕ Everyone is welcome. I think Kramjari good afternoon LTV ki test to cartoon ki mahau meng daviru si wahan matara mo shiri maru ngasi fala funga pau se ki cartoon sing da cartoonish na kari haning diba kari funung diba kari wakal kal niba dum ya sanong thamjage an mal khujage ak sanga express ki othok pani da ba cartoon sing view yam phajaba ajigi machan pi sina mamong ni pi si pura ba lak pagi sin ne da ajikan ki fashion haire fashion jidai da ngasai ki aiga bbs cartoonish na kitang magi kai tare yaningba yaningdaba adugi moto kitang magi reflect torokpani na khali adaida nupi je pura lai machana pa pra yoni takhatlaga ka khairaga sammana ni hoi mai nupi sina pa na ji brownie ga na machu changbi mayam chane bido akhoi gi di madam da akhoi gi nupi gi samse muraga chingi sambal langaga adagi laina songa thelaga yam phajaba hajina mu brown changaga dum chane bi ma lairpagi phem da lairak podo de mana kitang aiga sina cartoonist khoida jaba kitang wat padu mathamak pani na khalli aigi mota adaman haiji is hare hare ibe mara chana pana puri hairisia wa is kaino samga sidia nongsagi masongu mali hena am phajaraga je thadhuk naraga toroga selisi mo pura koktak tawunga selaga kuta paijama degi khoigi moitei gi chanabi da hai tare ko ko khumba khorpa ka dum yaudda bigi yam phajaba layam khoigi el thamak pani wa do ne ba deida masana pasna kaino baji mi kai ni ne na ta isha da bana yam phajabani macha si mamong nupi si yembiyo dress si masam gaje pajana haje brownie tawraga koina haina bodo khori khori tawba koi lala lulu lili mali ga haina bo wahi gam leibani aduna da papa sina is hare hare ibe marai chana pana puri harise wa is kaino samga si dia nongsagi musung mali na digi chana bi train amani hojiki mausing adum sam ten takna kanpa adagi brown sangba samje color sangaga lemna bagi pona machane bi khara khoigi sam sengba sina khara khoigi high fi gi kamuni ga kanba adagi sam mu basina ga khatanga khoigi kai ai tare chaukat da bani ga khazaba yam chane bi ma khoi manipur gi dasu yam la ya da katang pelak da hai tare ai ga bbs ya duna madade base toroka thamakpa yam phajaba adum ba wan thok leiba cartoony haina ai thamjage pathang da leisna sana lebaki loiredana sida ngasai mantri MLA ma lairabgi bong ni aina kutra paijama selaba nehru tupi uba aduga praja singsiga wari sanabagi haji leiba lengak siga praja miyam siga ani gi represent torokan yelakpa khoi cartoon ya da lemaki wari pisana hai ka patong na khrabani masi ohenaba lengak na honakhibudu ningsing biu ka na haibudu neba lengak na adaida praja sina kai khumga adudi kangpu pilan ba yaradrana ngasi se khoi ngasi pawse du yoguni ngarang si khoi Kuki Jo Council ki kangbu sing moi mari president mari ga khoi MHA Ministry of Home Affairs kangbu ga unakhe gi paw ngasi gi paw se sing loi yawre live wafam dia khoi santi hanjanna ba suggestion of fair to ba khoi gi aduga amarom dana khoi lairiba Indian Constitution gi makada separate administration pi ba hai ba wafam sin madi dum leng dana dum lairi aduni adai tu dani kadai da animak ta hai chi animak ta shanti lehen ba koi spare to bugi wari aduga koi wari sanaba du da Indian Constitution ki matung ina koi separate administration pi hai wafam jibdi koi hanba leitri aduna pi gargana kamain to ba pi re kan da lebak ta kari oira kada ba adu separate administration tongan kuki gi na taga naga gi hai ba pirak ka dori ba hai na sing tongan ba yamna tare tara thungna khana bam darga oi madu podu dane adani sai da sarkar sina yamna
ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯄ꯭ꯔꯖꯥꯗ ꯍꯥꯏꯕꯗꯣ ꯊꯝꯃꯛꯄꯅꯦꯕ ꯀꯥꯔꯇꯨꯟꯁꯤꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯀꯥꯞꯄ ꯇꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯦꯖ ꯑꯣꯐ ꯅꯥꯎ ꯀꯥꯞꯄ ꯇꯧꯔꯛꯇ꯭ꯔꯤ ꯃꯁꯤ ꯑꯣꯏꯍꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯨꯝꯃꯛꯄꯅꯤ ꯑꯗꯨꯗꯤ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯕ ꯌꯥꯔꯗ꯭ꯔꯥꯅ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤ ꯄꯂꯦꯜ ꯂꯥꯟꯕ ꯌꯥꯗ꯭ꯔꯤ ꯁꯦꯛꯃꯥꯏ ꯂꯥꯟꯕ ꯌꯥꯗ꯭ꯔꯤ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨ ꯆꯠꯄ ꯌꯥꯔꯗ꯭ꯔꯥꯅ ꯊꯝꯃꯛꯄ ꯋꯥꯍꯪꯅꯦꯅ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯑꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯑꯩꯈꯣꯏ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕ ꯇꯤꯚꯤ ꯊꯦꯠꯂꯦ ꯐꯛꯂꯥꯡꯁꯤꯗ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕꯅꯤ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯊꯣꯛꯏꯕꯁꯤꯡ ꯍꯥꯏꯅꯔꯦ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯊꯣꯛꯍꯟꯕꯅꯤ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯊꯣꯛꯍꯟꯕꯅꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯐꯠꯇꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅꯕ ꯃꯌꯥꯝꯗꯣ ꯇꯥꯔꯀꯥꯟꯁꯤꯗ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯅꯦꯕ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯁꯨ ꯑꯅ ꯑꯩ ꯅꯨꯄꯥꯁꯤꯗ ꯇꯝꯕꯗꯨꯅꯦꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯣꯜ ꯋꯥꯏꯜ ꯏꯟ ꯅ꯭ꯌꯨ ꯕꯣꯇꯜ ꯍꯥꯏꯕꯗꯣ ꯌꯨꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯕꯣꯇꯜꯗꯨ ꯈꯛ ꯁꯤꯟꯕ ꯖꯁ ꯄꯥꯔꯇꯤꯗꯨ ꯈꯛ ꯁꯤꯟꯕꯒꯤ ꯋꯥꯔꯦꯗꯅꯦꯕ ꯊꯥꯏꯅꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯑꯅꯧꯕ ꯀꯩꯁꯨ ꯑꯅꯧꯕ ꯄ꯭ꯂꯦꯌꯔ ꯑꯝꯇ ꯆꯪꯉꯛꯇꯦ ꯍꯧꯖꯤꯛ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯃ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯗꯨꯒ ꯑꯅꯧꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯈꯔꯒꯅꯤ ꯑꯗꯨ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯄꯥꯏꯕ ꯌꯥꯎꯔꯤꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯗꯨ ꯉꯥꯛꯇꯅꯤ ꯉꯁꯥꯏꯒꯤ ꯑꯣꯜ ꯋꯥꯏꯟꯗꯨ ꯉꯥꯛꯇꯅꯤ ꯕꯣꯇꯜꯗꯨ ꯈꯛ ꯁꯤꯟꯕꯅꯦ ꯑꯗꯣ ꯑꯣꯜ ꯋꯥꯏꯟ ꯏꯟ ꯅ꯭ꯌꯨ ꯕꯣꯇꯜ ꯑꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯑꯗ ꯃꯌꯥꯝ ꯂꯥꯎꯕꯗꯨꯗ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯈꯔꯁꯨ ꯄ꯭ꯔꯖꯥꯁꯤꯡꯗꯩꯗꯤ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯁꯨꯅ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯅꯛꯁꯤꯜꯂꯛꯄꯒꯤ 2027 ꯅꯛꯁꯤꯜꯂꯛꯄꯒꯤ ꯃꯌꯥꯝ ꯂꯥꯎꯅꯕ ꯑꯗꯨ ꯇꯧꯅꯩꯗꯨꯅꯤ ꯑꯗꯒꯤ ꯗꯦꯜꯂꯤꯒꯤ ꯏꯂꯦꯛꯁꯟ ꯇꯧꯗꯣꯔꯤ ꯐꯦꯕꯋꯥꯔꯤ 5ꯗ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯂꯨꯄꯥ 500ꯗ ꯐꯪꯒꯅꯤ ꯂꯨꯄꯥ 9,900 ꯐꯪꯒꯅꯤ ꯊꯥꯒꯤ ꯑꯗꯒꯤ ꯊꯕꯛ ꯁꯨꯗꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯂꯨꯄꯥ 2,900 ꯐꯪꯒꯅꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯃꯤꯖꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯍꯧꯖꯤꯛꯁꯤ ꯚꯣꯠꯁꯦ ꯈꯣꯝꯅꯕ ꯑꯗꯨꯝ ꯇꯧꯔꯤꯕꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗ ꯀꯦꯟꯗ꯭ꯔꯁꯤꯡꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯃꯤꯇꯤꯡ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡ ꯃꯊꯪ ꯇꯧꯅꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯇꯧꯅꯔꯛꯄ ꯎꯔꯦ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯣꯏꯅ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯆꯩꯔꯤꯁꯤꯕꯨ ꯃꯃꯥꯡ ꯁꯔꯀꯥꯔꯗꯨꯗꯒꯤ ꯌꯥꯎꯔꯝꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯂꯥꯛꯈꯤꯁꯤꯕꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗ ꯂꯥꯏ ꯅꯤꯡꯕꯒꯤ ꯁꯛꯇꯝꯅꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯍꯟꯁꯤꯅ ꯂꯥꯏ ꯅꯤꯡꯉꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯒꯦꯗ ꯅꯤꯡꯊꯝꯊꯥꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯄ꯭ꯔꯚꯨ ꯑꯅ ꯈꯣꯏꯔꯝꯕꯗꯨꯅꯤ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯉꯁꯥꯏ ꯄ꯭ꯔꯚꯨꯁꯤꯅ ꯏꯁꯣꯔꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯉꯥꯏꯈꯣ ꯇꯥꯏꯕꯪ ꯃꯤ ꯉꯥꯏꯈꯣ ꯇꯥꯏꯕꯪ ꯃꯤ ꯈꯔ ꯑꯣꯠꯈꯤꯒꯦ ꯌꯥꯝ ꯐꯠꯇ꯭ꯔꯦꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤꯏꯪꯕ ꯃꯇꯝꯁꯤꯗꯅꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯂꯩꯇꯕ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯆꯍꯤ 40ꯒꯤ ꯃꯊꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯩꯇꯕ ꯈꯣꯠꯇꯕ ꯍꯦꯛ ꯌꯥꯎꯔꯤꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯏꯪꯉꯦ ꯄ꯭ꯔꯚꯨ ꯅꯤꯡꯊꯝꯊꯥꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣꯅ ꯈꯣꯏꯔꯝꯖꯕꯅꯦ ꯑꯗꯨꯗ ꯉꯥꯏꯈꯣ ꯃꯤ ꯈꯔ ꯑꯣꯠꯈꯤꯒꯦ ꯌꯥꯝ ꯐꯠꯇꯦ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯈꯔ ꯏꯪꯍꯟꯈꯤꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯅꯣꯛꯅꯤꯡꯕꯁꯨ ꯑꯣꯏꯕ ꯌꯥꯝꯅ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒ ꯐꯣꯡꯗꯣꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯂꯩꯔꯦ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯂꯩꯔꯦ ꯀꯥꯏ ꯍꯥꯏꯔꯛꯄꯁꯤꯗ ꯀꯥꯔꯇꯨꯅꯤꯁꯅ ꯈꯨꯠ ꯊꯥꯔꯛꯄꯅꯤ ꯋꯥ ꯀꯃꯥꯏꯅ ꯍꯥꯏꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯍꯜ ꯃꯣꯏ ꯃꯁꯦꯟ ꯁꯨꯝ ꯋꯥꯛꯀꯤꯡ ꯆꯠꯂꯒ ꯁ꯭ꯀꯤꯝ ꯑꯅꯧꯕ ꯄꯨꯊꯣꯛꯄ ꯑꯣꯔꯗꯔ ꯑꯅꯧꯕ ꯊꯣꯛꯄꯗꯅꯤ ꯀꯜꯂꯤꯕ ꯊꯕꯛꯇꯤ ꯍꯦꯛ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯄ ꯁ꯭ꯀꯤꯝ ꯑꯅꯧꯕ ꯂꯥꯎꯊꯣꯛꯄꯗꯗꯤ ꯎꯏ ꯊꯕꯛꯇꯤ ꯎꯗꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯕꯗꯨ ꯗꯤꯕꯂꯞꯃꯦꯟꯗꯤ ꯍꯧꯖꯤꯛꯁꯤꯗ ꯅꯤꯡꯊꯝꯊꯥ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯈꯣꯠꯄ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯌꯨꯝ ꯀꯩ ꯁꯥꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯅꯤ ꯑꯗꯩꯗꯤ ꯐꯦꯕꯋꯥꯔꯤ ꯊꯥ ꯂꯥꯛꯄꯗꯩꯗꯤ ꯐꯥꯏꯔꯦꯟ ꯄꯟꯆꯝꯅꯤꯒꯤ ꯀꯔꯤꯒꯤ ꯂꯥꯛꯑꯅꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯃꯌꯥꯝ ꯑꯃ ꯌꯧꯔꯛꯑꯗꯕꯅꯤ ꯑꯗꯨꯏ ꯄꯣꯠꯇꯨꯗꯅꯤ ꯑꯗꯩꯗ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯎꯔꯛꯈꯤꯅꯤ ꯉꯥꯏꯕꯇ ꯀꯜꯂꯨ ꯐꯖꯩ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯐꯤꯂꯝ ꯐ꯭ꯂꯣꯞ ꯆꯠꯈ꯭ꯔꯦ ꯁꯦꯜ ꯍꯜꯂꯨ ꯌꯥꯕ꯭ꯔꯣ ꯍꯥꯏꯅ ꯌꯥꯝ ꯐꯖꯕ ꯁꯤꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯈꯪꯈꯤꯕꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯑꯗꯨꯅ ꯍꯟꯗꯛꯀꯤ 2027ꯁꯤꯗꯗꯤ ꯀꯔꯤ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯅ ꯃꯁꯤꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯥꯏ ꯃꯈꯥ ꯊꯥꯕꯁꯤꯅ ꯌꯨ ꯐꯥꯔꯨꯕꯒꯤ ꯔꯤꯄꯣꯔꯠ ꯇꯧꯕꯒꯤ ꯁꯤꯟꯅꯦ ꯑꯗꯩꯗ ꯁꯥꯔ ꯌꯨ ꯂꯣꯏꯅ ꯐꯥꯒꯠꯂꯦ ꯔꯦꯠ ꯂꯦꯚꯦꯜꯗꯨꯗꯤ ꯊꯛꯇꯣꯛꯈ꯭ꯔꯦꯅ ꯌꯥꯝ ꯔꯦꯠ ꯂꯦꯚꯦꯜꯁꯤꯅ ꯈꯔ ꯇꯥꯡꯕꯅꯤ ꯌꯨ ꯊꯛꯄ ꯃꯤꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯈꯔ ꯇꯥꯡꯉꯤ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨꯗ ꯉꯁꯥꯏꯒꯤ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯐꯥꯕ ꯂꯣꯀꯦꯜꯒꯤ ꯀꯔꯤꯒꯤ ꯐꯥꯕ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏ ꯐꯥꯒꯠꯂꯦ ꯁꯥꯔ ꯑꯗꯨꯒ ꯔꯦꯠ ꯂꯦꯚꯦꯜꯗꯨꯗꯤ ꯊꯛꯇꯣꯛꯈ꯭ꯔꯦꯅ ꯌꯥꯝ ꯂꯩꯕꯅꯤ ꯔꯦꯠ ꯂꯦꯚꯦꯜ ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯕ꯭ꯂꯦꯛ ꯗꯣꯒ ꯀꯥꯏꯅꯒ ꯑꯗꯒꯤ ꯇꯤꯆꯔꯁ ꯀꯥꯏꯅ ꯌꯥꯝꯅ ꯃꯈꯜ ꯈꯔ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯐꯥꯃꯤꯟꯅꯔꯛꯄꯗ ꯌꯥꯎꯕ ꯑꯗꯨꯅ ꯌꯨꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯀꯥꯟꯅꯔꯣꯏ ꯑꯗꯨꯝ ꯊꯛꯅ ꯌꯥꯜꯂꯁꯨ ꯉꯁꯤ ꯌꯥꯝꯅ ꯃꯊꯪ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯆꯣꯡꯈꯠꯂꯛꯄꯒꯤ ꯇꯥꯏꯞꯇꯨꯅꯤ ꯑꯩꯈꯣꯏ ꯀꯥꯡꯖꯩꯕꯨꯡ ꯃꯅꯤꯡꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯈꯨꯌꯥꯊꯣꯡꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯃꯅꯤꯡꯒꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯗꯨꯝ
ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯇꯧꯕ ꯄꯣꯠꯇꯨꯅꯤ ꯃꯌꯥꯝ ꯎꯅꯔꯕ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯅꯤ ꯑꯗꯩꯗ ꯁꯥ ꯌꯨ ꯂꯣꯏꯅ ꯐꯥꯒꯠꯂꯦ ꯔꯦꯠ ꯂꯦꯚꯦꯜꯗꯨꯗꯤ ꯊꯛꯇꯣꯛꯈ꯭ꯔꯦꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯁꯤꯅꯤ ꯁꯤꯗꯁꯨ ꯁꯤ ꯌꯨꯗ ꯍꯥꯏꯐꯦꯠ ꯕꯦꯁ ꯇꯧꯔꯦ ꯑꯗꯩꯗ ꯃꯌꯨꯝꯁꯤꯗ ꯌꯨ ꯊꯛꯑ ꯂꯩꯕꯅꯤ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒꯀꯣ ꯊꯛꯎ ꯊꯛꯎ ꯏꯟꯁꯨꯔꯦꯟꯁ ꯊꯤꯗꯣꯛꯈ꯭ꯔꯕꯗꯤ ꯁꯤꯅꯦꯕ ꯅꯪ ꯏꯟꯁꯨꯔꯦꯟꯁꯀꯤ ꯍꯥꯏꯗꯤ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯗꯤ ꯊꯤꯗꯣꯛꯈꯤ ꯇꯥꯔꯗꯤ ꯊꯣꯛꯑ ꯅꯪ ꯁꯤꯔꯀꯥꯟꯗ ꯑꯩꯅ ꯐꯪꯍꯧꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯀꯤꯡ ꯇꯧꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯋꯥꯍꯟꯊꯣꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯛꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯁꯤꯟꯅꯤ ꯑꯗꯨꯅ ꯊꯛꯎ ꯏꯟꯁꯨꯔꯦꯟꯁꯄꯨ ꯊꯤꯗꯣꯛꯈ꯭ꯔꯗꯤꯅ ꯏꯟꯁꯨꯔꯦꯟꯁꯀꯤ ꯄꯩꯁꯥ ꯊꯤꯗꯣꯛꯈꯤ ꯇꯥꯔꯗꯤ ꯊꯣꯛꯑꯣ ꯂꯩꯇ꯭ꯔꯗꯤ ꯁꯤꯕ ꯌꯥꯎꯔꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥ ꯐꯪꯍꯧꯗꯣꯏꯅꯤ ꯍꯥꯏꯗꯅ ꯌꯨꯁꯤ ꯊꯛꯍꯟꯅꯤꯡꯗꯕꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒꯤ ꯄꯣꯖ ꯑꯃꯈꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯝꯃꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯅ ꯑꯗ ꯉꯁꯥꯏ ꯄꯥꯎꯃꯤꯁꯤꯅ ꯍꯪꯕꯅꯤ ꯑꯗ ꯍꯪꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯈꯨꯝꯃꯦ ꯌꯨ ꯁꯤ since the crisis or the issue is very very deep rooted complex no comment ꯅꯪ ꯈꯪꯕ꯭ꯔꯥ ꯍꯧꯖꯤक ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯣ ꯀꯃꯦꯟ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯌꯥꯝꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯁꯤꯡꯒꯥꯄꯨꯔ ꯑꯗꯨꯒꯨꯝꯂꯕ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 35ꯔꯣꯝ ꯆꯠꯂꯒ ꯂꯩꯕ Everyone is welcome. I think